ꯋꯥꯔꯤꯁꯤꯒꯤ 18 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯅꯨꯄꯤꯗꯨꯅ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯒꯤ ꯍꯧꯅꯕꯤ ꯆꯤꯟꯈꯛ ꯐꯖꯕꯅꯗꯤ ꯌꯥꯔꯣꯏ ꯇꯧꯅꯤ ꯍꯥꯏꯔꯝꯂꯒ ꯀꯔꯤꯒꯨꯝꯕ ꯇꯧꯔꯛꯇꯕ ꯊꯣꯛꯂꯕ ꯆꯦꯟꯗꯨꯅ ꯍꯤꯡꯉꯣꯏ ꯈꯪꯉꯨ ꯅꯈꯣꯏ ꯑꯅꯤꯃꯛ ꯍꯤꯡꯊꯠ ꯊꯠꯀꯅꯤ ꯈꯣꯝꯕ ꯑꯃꯗꯤ ꯊꯣꯝꯕ ꯄꯨꯟꯅ ꯑꯃꯨꯛꯇ ꯍꯥꯏꯔꯦ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕꯤꯌꯨ ꯅꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯊꯕꯛ ꯑꯣꯏꯅ ꯂꯣꯏꯅ ꯄꯥꯡꯖꯒꯦ ꯑꯁꯨꯝꯅ ꯅꯤꯇꯨꯅ ꯍꯥꯏꯖꯕꯗꯣ ꯌꯨꯝ ꯏꯪꯈꯣꯜꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯌꯥꯝꯁꯤꯡꯗꯨꯅ ꯊꯥꯖꯔꯦ ꯑꯔꯣꯏꯕꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯀꯅꯥꯗ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯕꯗꯤ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯔꯛꯂꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯩꯕꯤ ꯊꯋꯥꯏ ꯃꯥꯡꯉꯦ ꯈꯪꯖꯔꯣ ꯈꯣꯝꯕꯅ ꯑꯩꯈꯣꯏ ꯀꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯆꯔꯣ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕꯤꯌꯨ ꯈꯣꯝꯕꯒꯤ ꯋꯥꯗꯨꯗ ꯂꯥꯏꯁꯤꯡ ꯑꯗꯨ ꯊꯥꯖꯔꯦ ꯍꯧꯖꯤꯛꯇꯤ ꯑꯅꯤꯗꯣ ꯃꯈꯣꯏꯅ ꯌꯥꯕꯤꯕꯗꯒꯤ ꯄꯜꯂꯥꯟꯗꯕꯤꯗꯨꯒꯤ ꯋꯥꯡꯃꯗ ꯈꯣꯡ ꯊꯥꯡꯗꯣꯔꯛꯇꯨꯅ ꯂꯩꯔꯤꯟ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯗꯣ ꯂꯥꯟꯅ ꯃꯌꯨꯝ ꯌꯧꯅꯕ ꯄ꯭ꯔꯞ ꯆꯠꯈꯤ ꯉꯁꯤꯒꯤ ꯑꯌꯤꯡꯁꯤꯅ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯍꯨꯔꯥꯟꯕꯒꯤ ꯁꯤꯟꯐꯝꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯔꯣꯏ ꯍꯥꯏꯗꯨꯅ ꯁꯥꯔꯤ ꯋꯥꯁꯛꯈꯤ ꯑꯍꯤꯡꯁꯤꯃꯁꯨ ꯑꯁꯨꯝꯅ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯏꯔꯦꯟ ꯍꯥꯏꯕ ꯂꯝꯗꯝꯗꯨꯗ ꯂꯩꯔꯤꯟ ꯆꯨꯁꯤꯟꯅꯕ ꯍꯧꯔꯛꯂꯦ ꯃꯃꯥꯅ ꯃꯤꯔꯥꯏꯔꯝꯕꯒꯤ ꯆꯩꯅꯥ ꯅꯍꯥꯟꯒꯤ ꯃꯊꯟꯇ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯔꯛꯄꯒꯤ ꯆꯩꯅꯥꯈꯣꯜ ꯀꯣꯛꯄ ꯍꯧꯔꯛꯂꯦ ꯂꯩꯔꯦꯟꯁꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯆꯩꯔꯦꯟ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯗꯒꯤ ꯇꯥꯗꯅ ꯆꯥꯡ ꯃꯥꯟꯅꯅ ꯐꯖꯩ ꯑꯎꯕꯅ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯪꯉꯤ ꯂꯦꯝꯕꯤꯅ ꯏꯆꯥꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯐꯤꯁꯥ ꯂꯣꯟꯁꯥꯗ ꯃꯇꯝ ꯑꯌꯥꯝꯕ ꯆꯪꯈꯣꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩ ꯊꯥ ꯃꯈꯥꯏꯃꯨꯛ ꯍꯧꯈ꯭ꯔꯦ ꯂꯩꯔꯦꯟ ꯆꯥꯏꯔꯦꯟꯗ ꯂꯩꯔꯛꯄ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯂꯩꯔꯦꯟ ꯐꯅꯦꯛ ꯈꯣꯏꯗꯣꯝ ꯁꯦꯠ ꯎꯇꯤ ꯁꯪꯀꯣꯝ ꯁꯦꯡꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯔꯝꯃꯤ ꯇꯣꯝꯆꯧꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄ ꯂꯩꯔꯦꯟꯅ ꯏꯔꯨꯖꯗꯨꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯄꯥ ꯂꯥꯟꯅ ꯍꯦꯛ ꯂꯥꯛꯄꯅ ꯂꯩꯔꯦꯟꯅ ꯏꯔꯨꯖꯕꯗꯣ ꯇꯥꯟ ꯆꯥꯟꯅꯅ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯂꯩꯔꯦꯟ ꯃꯊꯟꯇꯅꯤ ꯏꯔꯨꯖꯔꯤꯕꯗꯣ ꯊꯣꯏꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯄꯨꯈ꯭ꯔꯤꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯗꯨꯗꯒꯤ ꯑꯇꯣꯞꯄ ꯑꯇꯩ ꯊꯣꯏꯅ ꯎꯗꯦ ꯂꯩꯔꯦꯟ ꯎꯕꯗ ꯆꯞ ꯂꯦꯞꯄꯤ ꯃꯔꯨꯝ ꯃꯌꯥ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯂꯩꯔꯦꯟꯅ ꯏꯔꯨꯖꯔꯤꯕꯗꯣ ꯇꯨꯃꯤꯟ ꯂꯨꯝꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯌꯥ ꯀꯥꯔꯦ ꯃꯇꯤꯟ ꯆꯣꯔꯦ ꯃꯤꯌꯥꯏ ꯆꯜꯂꯛꯂꯕ ꯇꯣꯝꯆꯧꯗꯣ ꯇꯤꯟ ꯇꯥꯕ ꯃꯈꯩ ꯍꯦꯛ ꯎꯕꯗ ꯇꯤꯟ ꯆꯨꯡꯕꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯃꯆꯥꯒꯨꯝꯕꯤꯗꯨꯗ ꯇꯣꯝꯆꯧꯅ ꯀꯔꯤ ꯈꯨꯐꯖꯅꯤꯒꯦ ꯁꯤꯗꯤ ꯂꯦꯝꯕꯤꯅ ꯉꯥꯏꯌꯨ ꯍꯥꯏꯕ ꯃꯇꯝꯒ ꯉꯥꯏꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯈꯧ ꯂꯥꯡꯕꯁꯤꯕꯨ ꯅꯨꯡꯒꯧꯕꯤ ꯀꯧꯕꯤ ꯆꯦꯛꯂꯥꯅ ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯉꯥꯏꯕꯒꯨꯝ ꯉꯥꯏꯒꯗ꯭ꯔꯥ ꯆꯣꯠꯂꯕ ꯃꯥꯒꯤ ꯁꯝꯂꯥꯡ ꯃꯐꯩ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯑꯩꯒꯤ ꯈꯨꯠꯁꯥꯁꯤꯡꯁꯤꯅ ꯅꯥꯟꯗꯨꯅ ꯁꯥꯟꯅꯅꯤꯡꯕ ꯐꯥꯎꯏ ꯋꯥꯈꯜꯁꯦ ꯂꯥꯛꯁꯤꯟꯕ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯅꯨꯄꯤ ꯃꯌꯥꯝ ꯂꯣꯟꯕꯁꯦ ꯃꯥꯗꯧꯅ ꯐꯖꯕꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯎꯗ꯭ꯔꯤ ꯊꯦꯡꯅꯗ꯭ꯔꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯉꯝꯖꯕꯤꯁꯦ ꯂꯩꯔꯦꯟꯗ ꯂꯩꯔꯦꯟꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯆꯧ ꯂꯣꯟꯅ ꯃꯤ ꯎꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄ ꯆꯦꯛꯁꯤꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯉꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯄꯤꯗ ꯆꯣꯞꯄ ꯏꯀꯥꯏ ꯈꯪꯗꯕ ꯅꯨꯄꯥꯗꯤ ꯃꯥꯗꯧꯅ ꯇꯧꯕ ꯂꯩꯔꯝꯂꯣꯏ ꯂꯝ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯂꯩ ꯌꯨꯝꯂꯩꯃ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ ꯂꯝꯂꯩꯃ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ ꯅꯨꯄꯤ ꯃꯁꯤꯡ ꯌꯥꯝꯃꯤ 24 ꯍꯥꯏꯔꯛꯏ ꯁꯤ ꯐꯥꯎꯕ ꯄꯦꯟꯗꯦ ꯑꯎꯕ ꯈꯨꯗꯤꯡ ꯃꯤꯇꯥꯏ ꯂꯦꯝꯅ ꯁꯨꯛꯇꯥ ꯊꯥꯗꯦ ꯑꯃꯣꯝ ꯎꯕ ꯌꯥꯗꯕ ꯅꯨꯄꯥ ꯃꯈꯜꯅꯤ ꯃꯥ ꯀꯨꯏꯗ꯭ꯔꯤ ꯃꯥꯒꯤ ꯏꯀꯣꯟ ꯀꯣꯟꯕ ꯅꯨꯄꯤꯗꯣ ꯋꯥꯡꯖꯤꯡꯗꯒꯤꯅꯤ ꯂꯝ ꯁꯨꯔꯦ ꯃꯥꯒꯤ ꯅꯨꯄꯤ ꯀꯅꯥꯒꯤ ꯀꯣꯟꯊꯧꯖꯝ ꯁꯤꯡꯖꯃꯩ ꯎꯆꯦꯛꯀꯣꯟ ꯄꯥꯠꯁꯣꯏ ꯅꯝꯕꯣꯜ ꯊꯧꯕꯥꯜ ꯃꯣꯏꯔꯥꯡ ꯂꯝꯂꯥꯏ ꯀꯣꯏꯔꯦꯡꯒꯩ ꯈꯨꯔꯥꯏ ꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦ ꯀꯔꯤ ꯃꯟꯇ꯭ꯔꯕꯨ ꯄꯥꯏꯕꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯈꯨꯗꯤꯡ ꯃꯥꯕꯨ ꯎꯕꯗ ꯂꯣꯏꯅ ꯄꯪꯊꯩ ꯃꯆꯥꯁꯨ ꯁꯪꯕꯥꯏ ꯑꯃꯃꯝ ꯄꯣꯛꯏ ꯃꯆꯥꯗꯤ ꯅꯣꯡꯈꯣꯡ ꯈꯨꯗꯤꯡꯒꯤ ꯄꯣꯛꯏ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯆꯥ ꯁꯦꯝꯅꯩꯗꯤ ꯈꯪꯗꯦ ꯃꯤ ꯈ꯭ꯋꯥꯏꯁꯨ ꯌꯨꯝ ꯄꯥꯜꯂꯗꯤ ꯃꯆꯥ ꯄꯣꯛꯅꯩ ꯍꯥꯏꯗꯨꯅ ꯄꯣꯛꯂꯤꯕꯅꯤ ꯃꯥꯒꯤ ꯋꯥꯉꯥꯡꯗ
nupi angang se chuhing sumbangu sumbangami magi wahe amada nupi singche leimaide mabu udaba matamda tharo maro olanduna kafan bangami ningthau goiramladi turun bayaman badagi deba kangkhong chairam baswe mama tinadaba masa mayam gi marakta lal hauruktuna pitribi ani suba lanjau thoklam baswe angakpani miyoiba maruina midyam nupa hairuraga lai haktaktagi nupi lonba chanare nupadi chamagi mapuduna mi amagi punsida kangkhong chahenbadudi kanana su khangnade maram sadana nupi lonbana imung kayadi mai chatuna kaiba phawba yawe atiyagi ngomkhai leite hainabagum magi apambasu loiba naide nupi uba yade tomjau ngasina leirengi numit tare mini rujabadagi hentoktana mapi hongmudu phawba yengi asit ikom yengba nupa haido nupa makhal amani tanja aduda mana lona yenglingi tunglomdagi magi nupi kulhumdoi subiduna sanabuna tare ayo haiduna tunghanduna yengthorpa magi nupi kusum oirambaduda swai lawe anido awai khumtongni kaidaubiramino moi pababu masi marumduda hidak semnaba mana masing thirammani nupi natana atai thoina udeda swaitade karamba makhalgi manana karamba hidak semidawrige ho oja khangoi noina yam luba naba magi hidak semnaba thorang torammani ho yam paktre rasi khange nagun khoimu saba tokpiro laikhong sangba tokpiro nacha pakhang phaba yaure nupi nangna kari khange aigi thabakta ho khange khaisu mit pale masi marum sida migi macha lai sabise asat akom yengli boy ai oirambagi phabagi wani laikai mi ataina uramladi nakok to ngasaina masung tare thokna kairadabani pinglawi tomjo kusumgi wai duda aduga taningdaba wayam nganganu ko kusum taningdaba wa ngangakanu hairadi mitnaba thabak to tawbasu khara thokpiro phanasu ahal loire ho nokpada haying chape khara lebiro awubana ukhiba thoklaga kari haina khini tomchongno pokhumi khanaba yam horokanu ko nupi mafam se laikai gi pukhri arembada nahi wa tani is asumba haibagi phubi gi hairo asumna nido tapna wari sanarambade ngarang angkhatnare adu mara leirurabanina miya mangda phajaroidaba magi khalakpada tumil leire tomjo kusumna ngang duna pukhri degi ising sanabunduma lakhatlaga mayum yongnaba chatki tomchongna onthokpanida tanja amada hek aigi nupi chingan bise oknaruida adubu ai layen budi laudana di toklai nongmuta oirasu aina mabu laugani ma aigini sajibuda laisa tambi laihaw lairen sibu aina hektana kanana hekani kanade lembi ngai leredi yararoi mathwai mirel se chinglaga pharga tha niga ngairara magi lau aingonda leibado leirena aigi khutta hek chanbaga handok pirage natri khaidi magi lauri yomphum khudimo aina loina paisin kini asi yarga mathanta noi leirendi irujaba loiraga mayum pangkhre numitsimagi numidangi matam chingya amagi napomda saba yumdong pok amada mayumdudadi thoina laigi thorum tawba yadabanina magi nupisingna khangloi uroidaba yum amada wai magi laithau tingthawado yam haisingna mana manin laidana pangthoi leirena irujaba urubadagi hena mathum marang hauki apamba khaurangba helaki thamoido lakna phana ngamde kaina mayek mangdabago magi hainabisu thadokpa ngamdre yumduda changaklaga
ꯀꯥ ꯃꯅꯨꯡꯗ ꯅꯥꯏꯇꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯈꯨꯡꯒꯥꯏ ꯆꯜꯂꯒ ꯐꯝꯃꯤ ꯃꯥꯡꯗꯅ ꯐꯨꯡꯒꯥ ꯑꯃ ꯌꯣꯠꯁꯕꯤ ꯃꯈꯣꯡ 3 ꯎꯆꯥꯟ ꯃꯩꯔꯥ 8ꯈꯛ ꯃꯩ ꯍꯧꯔꯒ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ ꯃꯃꯤꯠꯇ ꯂꯩꯔꯦꯟ ꯑꯗꯨꯝ ꯎꯗꯨꯅ ꯂꯩ ꯇꯣꯝꯆꯧꯅ ꯈꯪꯒꯅꯤ ꯍꯧꯖꯤꯛꯃꯛ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯦ ꯀꯧꯊꯣꯛꯇꯨꯅ ꯁꯥꯟꯅꯕ ꯍꯧꯈꯤ ꯇꯣꯝꯆꯧꯅ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯦ ꯂꯩꯔꯦꯟ ꯁꯖꯤꯕꯨ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯉꯝꯖꯕꯤ ꯃꯤꯡꯒ ꯁꯛꯀ ꯆꯨꯅꯕꯤ ꯁꯅꯥ ꯃꯆꯨꯒꯤ ꯂꯩꯍꯥꯎꯁꯨ ꯅꯪꯒ ꯆꯥꯡꯗꯝꯅꯔꯒꯦ ꯂꯩꯅꯝꯅ ꯃꯥꯂꯪ ꯌꯥꯏꯗ ꯑꯣꯏꯅꯖꯕꯤ ꯅꯪꯒꯤ ꯂꯩꯅꯝꯅ ꯈꯣꯏꯃꯨ ꯑꯣꯏꯕ ꯑꯩꯗꯤ ꯈꯣꯏꯔꯥꯡꯉꯤ ꯂꯩꯔꯥꯡ ꯂꯩꯍꯤ ꯀꯥꯗ ꯃꯤꯍꯧꯕ ꯑꯣꯏꯕꯅ ꯂꯩꯔꯥꯡ ꯅꯪꯒꯤ ꯂꯩꯀꯥ ꯈꯨꯗꯤꯡꯗ ꯉꯪꯂꯔꯒꯦ ꯈ꯭ꯋꯥꯡꯖꯦꯡꯕ ꯈꯣꯏꯃꯨ ꯑꯩꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯦꯠꯅ ꯎꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯃꯥꯒꯤ ꯃꯤꯠꯇ ꯐꯤꯉꯧ ꯁꯦꯠꯄ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯊ꯭ꯋꯥꯏ ꯃꯥꯡꯅꯤꯡꯂꯕ꯭ꯔꯣ ꯋꯥꯍꯩꯁꯤꯇꯪ ꯌꯥꯝ ꯌꯥꯡꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯣ ꯁꯠ ꯂꯥꯎꯅ ꯃꯥꯡꯈꯤ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯈꯤ ꯇꯣꯝꯆꯧ ꯃꯃꯤꯠꯇꯣ ꯁꯠ ꯂꯥꯎꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯇꯣꯝꯆꯧ ꯁꯥꯎꯔꯨꯡꯅꯅ ꯍꯥꯏꯔꯛꯏ ꯀꯔꯦꯝꯅꯔꯦꯗ ꯀꯊꯥꯏꯅꯔꯦꯗ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯀꯔꯛ ꯀꯔꯛ ꯌꯦꯡꯁꯤꯜꯂꯛꯂꯗꯤ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯈꯨꯗꯣꯝꯕꯤꯁꯤꯅ ꯊꯤꯟꯕ ꯇꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯥꯅ ꯁꯣꯜꯂꯤꯕ ꯂꯥꯏꯔꯣꯟꯗꯣ ꯑꯃꯨꯛ ꯃꯆꯤꯟꯗꯨꯗ ꯃꯀꯣꯛꯇꯒꯤ ꯁꯣꯟꯕ ꯍꯧꯔꯛꯂꯦ ꯍꯟꯗꯛꯃꯨꯛꯇꯤ ꯁꯣꯟꯕꯒ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯅꯨꯄꯤ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯄꯒꯨꯝ ꯃꯥꯒꯤ ꯃꯁꯥꯗ ꯏꯊꯤꯜ ꯅꯥꯏꯅ ꯐꯥꯎꯔꯦ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯑꯃꯨꯛ ꯌꯦꯡꯉꯤ ꯐꯛꯂꯥꯡꯗ ꯌꯥꯝ ꯆꯥꯎꯕ ꯃꯃꯤ ꯑꯃ ꯇꯥꯔꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯣ ꯎꯔꯛꯏ ꯃꯨꯁꯨꯛ ꯃꯨꯕ ꯃꯃꯤ ꯃꯤ ꯑꯃꯒꯤ ꯈꯣꯡ ꯑꯃꯗꯒꯤ ꯇꯣꯟꯒꯤ ꯁꯔꯨꯛ ꯃꯃꯤ ꯑꯗꯣ ꯃꯤꯀꯨꯞ ꯈꯔ ꯁꯥꯠꯇꯣꯛꯂꯝꯂꯒ ꯃꯤꯠꯃꯥꯡꯗꯒꯤ ꯑꯃꯨꯛ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤ ꯇꯣꯝꯆꯧꯅ ꯃꯥꯡꯕꯒꯤ ꯇꯧꯏꯅꯦ ꯁꯤꯗꯤ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯑꯃ ꯂꯩꯔꯤ ꯁꯤꯗꯤ ꯑꯩꯉꯣꯟꯗꯒ ꯂꯩꯃꯥꯡ ꯊꯥꯖꯤꯜꯂꯛꯄꯒ ꯇꯧꯏꯅꯦ ꯂꯩꯔꯦꯟ ꯐꯥꯒꯦ ꯇꯧꯔꯒ ꯑꯁꯤ ꯍꯥꯏꯔꯒ ꯃꯥ ꯃꯃꯤꯠ ꯑꯅꯤꯗꯣ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯎꯏꯁꯤꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯋꯥꯗꯣ ꯃꯀꯣꯛꯇꯒꯤ ꯁꯣꯜꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯔꯦꯟꯗꯣ ꯅꯨꯃꯤꯗꯥꯡꯗꯨꯗ ꯐꯤ ꯁꯥꯔꯝꯕꯗꯒꯤ ꯄꯨꯟꯅ ꯊꯣꯏꯕꯤꯒ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯂꯩꯔꯦꯟ ꯐꯃꯨꯡꯗ ꯍꯤꯞꯄ ꯆꯪꯂꯛꯏ ꯃꯁꯝ ꯃꯅꯥ ꯃꯊꯣꯡ ꯈꯪꯗꯦ ꯀꯣꯛꯁꯨ ꯂꯨꯝ ꯂꯨꯝ ꯂꯥꯎꯅ ꯆꯤꯛꯄꯒꯨꯝ ꯃꯁꯥꯗ ꯌꯥꯝ ꯍꯩꯅꯗꯕ ꯐꯥꯎꯏ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯉꯤ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯩꯕ ꯄꯣꯂꯥꯡꯈꯣꯛꯇꯣ ꯃꯃꯤꯠꯇ ꯎꯔꯛꯏ ꯄꯣꯂꯥꯡꯈꯣꯛꯇꯨꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯂꯩꯃꯥꯡꯁꯤꯡꯗꯣ ꯁꯦꯝꯕꯥꯡ ꯄꯔꯦꯡ ꯇꯣꯡꯕꯒꯨꯝ ꯄꯣꯂꯥꯡꯈꯣꯛ ꯃꯇꯣꯛꯇꯨꯗ ꯄꯔꯦꯡ ꯁꯥꯅ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯂꯩꯔꯤꯕꯗꯣ ꯎꯔꯛꯏ ꯂꯩꯔꯦꯟꯕꯨ ꯌꯦꯡꯂꯒ ꯂꯥꯏꯁꯤꯡꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯄꯒꯨꯝ ꯐꯥꯎꯏ ꯃꯁꯥꯗ ꯃꯌꯥꯝꯗ ꯍꯧꯅꯗꯨꯅ ꯄꯨꯟꯅ ꯍꯥꯏꯔꯛꯏ ꯂꯩꯔꯦꯟ ꯂꯩꯔꯦꯟ ꯑꯩꯈꯣꯏꯗꯤ ꯅꯪꯕꯨ ꯃꯤꯔꯥꯏꯈꯤꯕꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛꯁꯨ ꯅꯪꯒꯤ ꯌꯥꯏꯐꯅꯕꯇ ꯈꯜꯂꯤ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯤꯔꯥꯏꯔꯣꯏ ꯅꯪꯇꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯨꯕꯅ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯇꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯂꯩꯔꯦꯟ ꯑꯩꯈꯣꯏ ꯅꯪꯕꯨ ꯃꯤꯔꯥꯏꯗꯦ ꯅꯪ ꯍꯜꯂꯛꯑꯣ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯍꯜꯂꯛꯑꯣ ꯅꯪꯒꯤ ꯃꯐꯝꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇꯅꯤ ꯇꯉꯥꯏ ꯐꯗꯅ ꯋꯥꯐꯝ ꯑꯃꯗꯤ ꯈꯪꯖꯤꯜꯂꯨ ꯂꯩꯔꯦꯟ ꯅꯪꯒ ꯐꯅ ꯂꯥꯞꯅꯔꯁꯨ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯃꯤꯀꯨꯞ ꯀꯥꯡꯗꯅ ꯂꯥꯞꯅ ꯁꯦꯟꯅꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯎꯒꯅꯨ ꯑꯩꯈꯣꯏ ꯂꯩꯔꯤꯌꯦ ꯅꯪꯒꯤ ꯄꯥꯝꯕꯣꯝ ꯇꯤꯡꯅ ꯉꯁꯤꯁꯨ ꯃꯁꯤꯗ ꯀꯔꯤꯒꯤ ꯅꯪꯅ ꯅꯤꯡꯍꯟꯅꯒꯅꯤ ꯂꯩꯔꯦꯟ ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯡ ꯑꯗꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯏ ꯂꯩꯔꯦꯟꯗꯤ ꯋꯥ ꯉꯥꯡꯂꯝꯗꯦ ꯃꯁꯥꯗꯣ ꯉꯝꯗꯕꯒꯤ ꯇꯨꯃꯤꯟ ꯐꯝꯗ ꯌꯥꯇꯥꯗꯨꯅ ꯂꯩ ꯀꯣꯛꯇꯨꯅ ꯆꯤꯛꯄ ꯌꯥꯕ ꯃꯈꯩ ꯆꯤꯛꯄꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩ ꯃꯀꯣꯛ ꯃꯃꯩ ꯈꯪꯗꯦ ꯍꯥꯏꯗꯨꯅꯤ ꯂꯥꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯉꯁꯤꯗꯤ ꯃꯤ ꯑꯃ ꯊꯕꯛ ꯇꯧꯒꯦ ꯊꯋꯥꯏ ꯃꯤꯔꯦꯜ ꯐꯥꯎꯗꯤ ꯂꯧꯈꯤꯔꯣꯏ ꯀꯔꯤꯒꯨꯝꯕ ꯍꯦꯟꯖꯤꯜꯂꯛꯂꯗꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯥꯅ ꯈꯪꯅ ꯈꯣꯡꯐꯝ ꯍꯟꯗꯣꯛꯆꯔꯕꯗꯤ ꯀꯔꯤꯝꯇ ꯇꯧꯕꯤꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯁꯦꯛꯄꯤ ꯑꯣꯜꯂꯒ
ꯄꯣꯂꯥꯡꯈꯣꯛꯇꯨꯗꯒꯤ ꯑꯇꯤꯌꯥ ꯇꯝꯅ ꯄꯥꯏꯈꯠꯈꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯇꯣꯝꯆꯧꯗꯣ ꯃꯥꯅ ꯁꯣꯜꯂꯤꯕ ꯂꯥꯏꯔꯣꯟꯁꯤꯡ ꯑꯗꯣ ꯐꯖꯅ ꯁꯣꯟꯗꯨꯅ ꯍꯣꯠꯅꯔꯁꯨ ꯂꯩꯔꯤꯟꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯐꯥꯅꯕ ꯍꯣꯠꯅꯕꯗꯣ ꯑꯔꯦꯝꯕ ꯇꯥꯔꯦ, ꯀꯥꯟꯅꯐꯝ ꯈꯪꯗ꯭ꯔꯦ꯫ ꯇꯣꯝꯆꯧ ꯃꯩ ꯍꯧꯈꯩ ꯁꯥꯎꯔꯦ꯫ ꯀꯔꯤꯅꯣꯅꯦ? ꯅꯍꯥꯟꯈꯩ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯂꯩꯋꯥꯗꯨꯅꯤ, ꯋꯥꯍꯩ ꯑꯃꯇ ꯁꯣꯏꯕ, ꯈꯣꯟꯊꯣꯛ ꯑꯃꯇ ꯆꯦꯟꯅꯕꯁꯨ ꯅꯠꯇꯦ꯫ ꯀꯗꯥꯏꯗꯅꯣ ꯁꯣꯏꯔꯤꯁꯤꯅ? ꯈꯅꯥꯎꯗꯅ ꯉꯥ ꯃꯔꯨ ꯄꯟꯕꯒꯨꯝ ꯊꯣꯛꯂꯦ ꯇꯧꯔꯤꯁꯦ, ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯂꯕ ꯂꯩꯋꯥꯁꯤꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯌꯥꯛ ꯀꯦꯝꯂꯕ꯭ꯔꯥ? ꯑꯗꯨꯕꯨ ꯂꯩꯋꯥꯗꯤ ꯃꯌꯥꯛ ꯂꯣꯏꯐꯝ ꯊꯣꯛꯇꯦ, ꯀꯨꯏꯔ ꯀꯨꯏꯔꯒ ꯂꯤꯗꯨꯅ ꯊꯝꯕ ꯌꯨꯒꯨꯝ ꯃꯍꯥꯎ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯌꯥꯛ ꯆꯝꯂꯤꯕ? ꯑꯁꯤ ꯍꯥꯏꯔꯒ ꯇꯛꯁꯤ ꯁꯣꯜꯂꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯏꯔꯤꯛ ꯃꯩ ꯆꯠꯅꯕ ꯍꯣꯠꯅꯕꯒꯨꯝ ꯂꯥꯏꯔꯣꯟ ꯑꯗꯣ ꯕꯅꯥꯟ ꯇꯧꯖꯩ꯫ ꯃꯥꯒꯤ ꯂꯥꯏꯔꯣꯟꯗꯣ ꯍꯣꯠꯅꯔꯤꯉꯩ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯆꯤꯡꯌꯥꯒꯤ ꯂꯩꯀꯣꯜ ꯑꯃꯗ ꯂꯦꯞꯂꯒ ꯂꯩꯕꯗꯧꯅ ꯎꯔꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯠ ꯀꯜꯂꯛꯏ꯫ ꯂꯥꯛꯑꯣ, ꯅꯪꯅ ꯑꯗꯨꯛ ꯋꯥꯅ ꯃꯌꯥꯝ ꯑꯃ ꯂꯣꯟꯗ꯭ꯔꯁꯨ ꯌꯥꯔꯦ, ꯑꯩꯅꯦ꯫ ꯅꯨꯄꯤꯗꯨꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯃꯣ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯅꯨꯄꯤꯗꯨ ꯎꯔꯝꯕꯗꯩ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯏ꯫ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯁꯨꯝꯈꯤ꯫ ꯇꯣꯝꯆꯧꯅ ꯂꯩꯔꯦꯟ, ꯅꯪ ꯑꯣꯏꯔꯦ? ꯅꯨꯄꯤꯗꯨꯅ ꯃꯥꯅꯦ, ꯑꯩꯅꯦ, ꯂꯩꯔꯦꯟꯅꯦ, ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯂꯩꯔꯦꯟ ꯅꯅꯥꯛꯇ ꯊꯝꯕꯤꯔꯣ꯫ ꯉꯁꯥꯏ ꯅꯪꯅ ꯑꯩꯕꯨ ꯂꯣꯟꯅ ꯄꯨꯈ꯭ꯔꯤꯗ ꯌꯦꯡꯕꯗꯣ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ? ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛ ꯂꯦꯝꯕꯤꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯐꯝꯗ ꯊꯥꯖꯅꯕ ꯂꯣꯟꯅ ꯇꯧꯕ ꯊꯧꯔꯥꯡ ꯄꯨꯝꯕꯁꯨ ꯑꯩꯗꯤ ꯂꯣꯏꯅ ꯈꯪꯏ꯫ ꯅꯪꯅ ꯑꯩꯒꯤ ꯃꯤꯔꯦꯜꯕꯨ ꯀꯧꯔꯕꯅꯤꯅ ꯍꯧꯖꯤꯛꯃꯛ ꯂꯥꯛꯑꯣ꯫ ꯅꯃꯥꯡꯗ ꯂꯦꯞꯄꯗꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯉꯝꯂꯣꯏ꯫ ꯂꯩꯔꯦꯟꯒꯤ ꯋꯥꯍꯩꯗ ꯊꯥꯖꯕ ꯐꯥꯎꯔꯤ꯫ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯑꯅꯧꯕ ꯊꯧꯅꯥ ꯑꯣꯏꯔꯤ, ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯩ꯫ ꯂꯩꯔꯦꯟꯒꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯅꯗꯅ ꯂꯩꯕ ꯆꯤꯡꯌꯥꯒꯤ ꯂꯩꯀꯣꯜ ꯂꯩꯕꯗꯣꯝꯗ ꯃꯗꯣꯝ ꯂꯥꯛꯑꯦ ꯇꯣꯝꯆꯧ꯫ ꯃꯥꯅ ꯃꯐꯝꯗꯨ ꯌꯧꯔꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯀꯧꯖꯦꯡ ꯍꯥꯔꯧꯒꯤ ꯃꯈꯣꯜ, ꯍꯔꯤ ꯅꯣꯡꯅꯥꯡꯒꯤ ꯃꯈꯣꯜꯇꯅ ꯑꯀꯣꯏꯕꯗꯨꯗ ꯅꯤꯜꯂꯤ꯫ ꯑꯍꯤꯡꯅ ꯇꯞꯅ ꯇꯞꯅ ꯊꯦꯡꯖꯤꯜꯂꯛꯄ, ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯀꯨꯝꯍꯩꯁꯨ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯅ ꯃꯐꯝꯗꯨ ꯌꯧꯕꯒ ꯂꯩꯔꯦꯟ ꯎꯆꯥꯟ ꯃꯈꯣꯡ ꯑꯃꯗ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯔꯦ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯇꯧ ꯉꯝꯕꯒꯤ ꯍꯧꯅꯕ ꯂꯩꯔꯦꯟꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ꯫ ꯂꯩꯔꯦꯟꯒꯤ ꯃꯤꯁꯨꯝꯕ ꯃꯤꯅꯣꯛꯇ ꯄꯪꯊꯔꯦ꯫ ꯆꯤꯡꯌꯥꯒꯤ ꯂꯩꯀꯣꯜꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ꯫ ꯋꯥꯔꯤꯁꯤꯒꯤ 19 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫